Minister N. Biren Singh na Madhya Pradesh State Tachatkadaba NITC item lamthakre. Chief Minister N. Biren na chair toba meeting na minor irrigation na paikaliba project sing review tokre. JJM gi makada sugnu AC da paikaliba water supply scheme sing MLA ke Ranjit na yengsin kre. Mahairoi Loop Singh na Manipur da NRC chatna halu Population Commission linkat piu haina Home Affairs Minister Amit Shah da memorandum bisin kre. Ukhrul gi Fali Village da Cultural Youth Funded Festival hodokre. Mami TV ke Manipuri Prime Time News meeting tabiri pa Singh Bojan MAIBAM na khurumjari hausi pau sandona bizari Yuva Sangam Ek Bharat Shrestha Bharat ki makhada Yuva Sangam ki sarkama oina nga se Chief Minister N. Biren Singh na Madhya Pradesh ta chatkigadaba National Institute of Technology NIT team lamthakre hariba National Institute of Technology NIT team aduda Institute asigi mahairo ni bitarani pan yauna pun official amade mairoi kuntrana sarugyari Khongchet asing asidagi hauduna Mars ke tang kuntarok fawa Madhya Pradesh ke tourist site sing chatuna state adugi development amasung technological advancement singi knowledge sing tansin hangani hari team asina Madhya Pradesh ta leiringai manungda mahairoi singna cultural exchange program sing pangthokani hari ngasigi lamthabagi tharamda Chief Minister N. Biren na mahairoi sing amasung official singa interaction tawba matamda mahakna hai Ek Bharat Shrestha Bharat asi Prime Minister Narendra Modi na Bharat leibak ta leiriba na singa se Naksin Nahanaba Pandamda Hudupani Masigi Mission di One India Hyper Pandam Asi Fangnabani Haki Chief Minister Ramakha Taraduna State Asida Tongan ba Development Ki Hiram Kayada Ohombakaya Uba Fangle NIT team Asina State represent Dauduna Jaliba Kongchet Asi Yamna Livak Faba Kongchet Amani Haki Magna High team Asigi Mahiroi Signa State Asika Development Ki Matangda Munna Khangbaga Lorina Madhya Pradesh interaction Tauba Matamda Manipur State Ki Maramda Positive Oiba Message Sing Nitina Piram Gadabani Haki Team Singna Afaba Discipline Galorina Fazaba Image Tamlam Gadabani Civilization Asi Lam Amabu Chakotba Adu Kaktanate Preza Singna Afaba Discipline Amade Character Gi Gunchenba Adubuni Haki Thoram Aduda Sarugyakiba Education Minister T.S. Basant Kumar Journey Aduda Yauriba Official Amasung Mahiroi Singna Manipur State Asiki Chakot Tharangi Batangda Positive Presentation Pigadabani Team Asi NIT Khakta represent Tawbanade Manipur Amasu Northeastern State Asi represent Tawribani Habasi Kauri Dabani Haki Chief Minister Nongthongbam Biren Nangasi Mahaki Secretariat Officer Chair Loduna Minor Irrigation Department ki Makothongba Official Singuna Duna Reverse Estimate 2022-23 ki Matangda Khanaduna Review Tawkre Hari Official Oiba Pau Amagi Matung Inna CM na Chair Toba Meeting Aduda Union Minister of Jal Shakti Amasung Minority Affairs ki Makada Central Government na Thadrakpa Senfam na State Asida Paikaliba Project Singi Progress Report Sing so Review Tawki Hari JJM ki Makada Sugnu Assembly Constituency Manungi Tongan Mafam Sing the Paikaliba Water Supply Scheme Singi Fibam MLA K Ranjit na Hakting na Chatuna Yengsin Kre Yengsin Khongchet Aduda PHED Department ki EE Suren Makatawa Staff Sing Thabak Asibu Suriba Company ki Myo Sing Yauna Kaksin Kunau Wangu Chirel Pangantabi Tangzeng Khorsan Tabi Sugnu Amasti Amadi Sera Water Supply ki Semga Sagliba Amadi Pipeline Sing MLA K Ranjina Yengsin Kibaga Lorina Presidamiam Gasu Unaki MLA K Ranjina JJM ki Makada Wangu Tampa Larimbi Water Supply ni Matam Kuina Pipeline Dagi Ngasi Fawa Ising Fangdana Leriba Sandangkong Kasartabi Amasung
Pungzao Mokongi Miamda Matang Tagi April Dagi Pipe Sing Sek to Wayana Pipeline Yodriba. Pungzao Makong da Awat Pipeline Yohanaba, PHED Department ki Executive Engineer da Kangan ki. PHED Department ki EE na so atubada Pipe Sing Sek to Wayana, Awat Pipeline Toduna. Miam de Sing Pin and Abat Tauragani Habit has a Supiram ki. Keronjit na Hai, Itai Dagi Subnu Tongkong Taba, Kilometer Taranipan Muksangba, Iram Mapal. Lambi asisu atubada same lagani haraduna MLA ne makata na haikibida lakadori basen ba jay lisangani kunumdai kunmari gi MLA local area development fund gi makada sandang khongda masak topa community hall amasu saragani lauktoki hairiba imatam phala rembi gi chingdon dagi tanki reservoir thamaga sidagi pitharak pa ising sina akoi gi wangu khong area khara haidorok pasimo ising si yoroga marakta phunbagum ba yawba maina akoi technical executive engineer de haire adu hari batai remaining le mau riba sandang khong na chingba ma si loina mak akoi pipeline to bo loire april tha dagi moi check tawraga masi su hari wangu sandang khong ge area da lei riba kholiba pipeline loi ra base masi sing phina ba khona ga ni hadna buji department gi site su thame Manipur ki Mahairoi Luf Taret na Manipur da National Register of Citizenship NRC chana hangada bani cherol Chana Hanabagi Cherol Ama Minister of Home Affairs Amit Sada Thangat Kre Hariba Memorandum Aduda Manipur Ase Lisingamaga Chama Panefu Mapanda India ki Sargama Oidingaida Lamdam Asida Changlatuna Amadi Leviki Achetpa Chana Patap Leramba Adu Lisingamaga Chama Panyang Kaida Chief Commissioner Eramba Himat Singh na Kaihan Kibani Hari Square Kilometer Lising Kunito Sohum Kuntaret Khaktang Chaba Manipur da Masigi matung da missing masing asi takhatana hengalaki bani hari missing hengalakli bagi maram asi yumlo na balaibak amadi state singdagi changlakpa Myanmar drive Nepali amadi Bangladesh gi Muslim na oigani hari Tripura da changlakpa migrant na Anamba Hindu oiki amadi Pakistan amadi Bangladesh dagi changlakpa Muslim singna Assam Manipur amadi Nagaland da khundaduna leiki bani hari Manipur gi miyam na so Assam gumna lamda masida kumjale singamaga chamapan yakhai matho gi best year da NRC update tawbina ba haiki lamdam asi chada mari fadra chingi zaga oiba amadi ST chandaba singna lam leiba yadaba aduga amaromdana tampaktana missing lepa leitana hengalakpa asin awaba ama oirakli haiki Mamang segi report amagi matung ina hausik leiriba khungang lising ani chanipan sumna ahum asi hendoktuna anoba khungang samapan marifadara taruk nauna saktakwina ba government da hirak pasu laikre hari mitop kya na lamdam asida khun tasilakpadagi masing lepa leitara hengalakli ba asina awaba ama susoidina oirakani haina pau asina makata na hari Ukrul District ki Fali Village ta Hauzik Satariba Luto Funit Festival ki Manung Chanba Oinangase Cultural Day ki Thorongase Ayupung Mapan Makhairon Tabada Dr. Ellison Abomai President Palace Ministry Intending Candidate of Outer Manipur Parliamentary Constituency Manipur na Chief Guest Oidina Haudokre Ngasi Ayuk Haudokiba Thoramadu da Ringui Village ki Hetman QR Atem A Simrena Guest Honor and Kunjeshwari President Jingtam Women Development Association amasung Western Hetman Singh Special Guest Oiki aduga tongan ba khul sing degi lakpa cultural troupe sing nat ki oiba zagoi isai kaya khudol tamki thoramgi losilakpada indigenous sit cultural and traditional exhibition amasu event mafum aduda utki exhibition adu inspection taraduna and Kunjeshwari President Jingtam Women Development Association nahai Fali da pangtoliba festival asina Khunja Singh asigi culture amasung tradition yokhapadana tana Khul asida thariba Mahai Marong Singh Khunja Singh Festival Manu asida yodra senthok lambi ama sembani makata na mahak na hai yamna nungai tabadi Fali khul asi Mahai Marong manama sing marangkai na puthok labasu lambi thok na taisa tabana maram oirega pothok sing asi sendong leina yonba Khunja Singh na ngamjade maram asina Chief Minister gi puning chingsinduna khul asi taba lambi asi sembi na ba apel tawki amasung Khunja Singh da popi pambi thadana ba mahak na apel tawki Makhoi oiba pothok ti yam thokpa adubu masagi oiba lamdam sigi indigenous oiba makhoi fruit sing vegetable sing aduga mahi marong phajana phanga kasu masi yon pham leitabana maram oraga transport si matik jadabna maram oraga makhoi ni yoli be pot khudi makse imphal yobangam debeda market leitabana maram oraga ma ga taraga mayam mang lei haina makhoi na khoibu bari sabire yam nungai tana bari sabi
ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯦꯡꯂꯝꯒꯤ ꯁꯥꯏꯠꯇꯒꯤ ꯗꯣꯛꯇꯔ ꯑꯦꯂꯤꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯁꯤꯒꯤ ꯐꯂꯤꯒꯤ ꯚꯤꯂꯦꯖꯀꯤꯗꯃꯛꯇ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯍꯟꯕꯗ ꯁꯤಎಂ ꯑꯣꯅꯔꯦꯕꯜ ꯁꯤಎꯝꯅ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯑꯃꯗꯤ ꯃꯥꯔꯀꯦꯠ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯏ District Health Society Jurivamna Sanjurangasi Jurivamgi Babuprada Leiba PWD Guest House ki Conference Hall da District Level Asa Convention ki Thoram Pangtokre Ngasigi Thoramatu da District Health Society Jurivamgi Chief Medical Officer CMO Dr. E. Okendra Singh District Hospital Jurivamgi Medical Superintendent Dr. A.K. Khelendra Singh ZEO Office Jurivamgi Statistic Inspector T.S. Buddha Singh ICDS Jurivamgi DPO Parango Ningthauzam Amadi District Health Society Jurivamgi DNO Child Health and Soroza Devina Chief Guest President Amadi Guest of Honor Oina Sarugyaki Chief Guest ki Waral Piraduna District Health Society Jurivamgi CMO Dr. E. Okendra Singh na haikibada Mamangai matamdagi hauna social welfare ki Anganwadi worker amadi asa workers singa khusam naraga medical department ki thabak thoram kaya tawminnaduna lakli Jurivam asida lariba asa workers singna makoi ki tawfum tokpa thabak Thoram Singh Matik Chana ngasi fawa tawri amadi makha tana tawguni habigi thazabasu lei Jurivam district asida lariba asa workers singna medical department ki thabak thoram singda achoba mating pangbi kiba sing adu kauzadi amadi asa workers singbu atuki matik ikai khumnazai district asigi ahanba oina asa workers singbu puning thogatpa oina district health society Jurivam na district level asa convention pangthok tuna Jurivam da lariba GP singdagi asa amamam khangatuna khudol pot piduna makoibu ikai khumna zabani haina mahakna phongdoki Makhatana district asigi GP taruk asidagi khwaidagi thabak phava asa taruk khangatuna manamatum khusinaki Regional Institute of Medical Sciences RIMS na Indian Dental Association ki khucham naraga tha ama chupna sathagadaba World Oral Health Day lisingani konumdoi gi manung chenba cyclothon 2023 gi rally lamthabagi tharam ama pangthokre tharam aduga mari lenena RIMS ke director Dr. S. Priyosaki Devi na dental health as a physical health ka chap manana maru oi haina phongdoki director Dr. H. Priyosaki Devi RIMS Imphal Amadi Medical Superintendent RIMS Hospital Imphal ki Professor N. Sanjib Singh RIMS ki Man Gataki Cyclothon 2023 lamthaki Cyclothon 2023 ki pandamdi Good Oral Health for Overall Health ki matangda miyam da awareness pibani makhatana Professor N. Sanjib Singh na miyam da tha ama chupna miyam da RIMS na piriba dental health ki facilities sing asi lobi yu haina phongdoki Lining Thau Sanamahi Temple Board na Sanjunangasi Irol Iyak Amadi Ekoi Wahan Tok the Iba Apoglon Latam Yaw na Mahusagi Ahongba Malemda Miyabagi Hiram Kayada Nainabagi Loisang Ama Oikatoriba Kenjanglon Loisang Hangdokpagi Tharam Pangtokre Loinena Sazibu Nomapan Badagi Hauba Maitei Thapalon Calendar Amade Sazibu Cherabagi Pausal Piba Greeting Card So Fongre Tharam Aduda Lining Thau Sanamahi Temple Board ki Vice President Vidyapati Sanjam Member Secretary Sivadat Luwang Senior Member Kaisam Ivomja Kenjanglong Loisangi Sanglakpa Amadi Hanjabana Saruyaki Sazibu Nomapanbagi Jay Hoba Sera Ubana Lapada Manipuri Miam the Yaifa Pausal Pibagaludina Kenjanglon Loisang Hangbagi Tharamda Tharamga Mari Ledina Member Secretary Maisnam Sivadat Luwang na Haikibada Hausiki Matamda Malem Taibang Pan Asida Orakliba Hongba Taibang Miyabagi Hiram Kayada Nainaba Amadi Maponglona Chingba Yengnabagi Kenjanglon Loisang Hangtokpani Haiki Loisang Asina known Irol Iek Jauna Bengali Mayekta Punna Apoglon ibagi khudong chaba piba khaknatana hana Bengali mayekta iriba apoglon kuti ase mitay mayekta ontok ningbak singiso khudong chaba pizagani amadi hana apoglon da mirol na iriba sing irol da ontok ningba leiraba so madagi khudong chaba pizagani haiki nauna hangdoklaba Kenjanglong Loisang ge sanglakpa oina thongbam premjit amadi sanglakpa hanjaba oina Konsam Zitian Dalan Thau Sanamai Temple Board ke VP Vidyapati Sanjam na Thaupu na ba ayaba pibaga Gerald Kosinaki 86 Battalion CRPF na None District ke Manung Chen na leiba Zawjangte Khunja Singidamak Civic Action Program ama pangthokre Thoram aduda 86 Battalion CRPF ke Commandant Muhammad Yusuf Battalion asake Deputy Commandant SS Thonglenlal Hauke Battalion asake atopa officer singamadi Zawjangte ke khulakpa na President Member Sing Oike Matau Taba Khunja Singda Solar Street Lamp
light sing yenthokkiba thoram aduda thoram mapuki waral piraduna Sri Muhammad Yusuf Nahai Civic Action Program gi manung chenna 86 Battalion CRPF amasung khunja singawari sanarubada nongzutha matamda khul asida mai fangdabagi khudong chadaba lei Kanglakpadagi battalion asina khunja singi awaba kokna mating pangbani thoram aduda Zongzangtek khunja singa battalion asigi afaba mari ama thamba oirasanu haina phongdoki Zongzangtek ki khulakpa amasung khunja singna 86 battalion na lokhalak liba program asida harawa phongdoknaki khulakpana vote of thanks piraduna thoram adu loishinki lonena none district ki manung janna leiba awang khuldesu battalion asina solar street light sing yantoki Monsang Naga Baptist Services Association MNBCA na hokiba nomaizing numita Holy Bible Inting Tongdin Liwa Sari Baptist Church Sandal gi makada association asigi staff singna fomgi tharam ama pangthokre association asigi ex-secretary Reverend Alani Songshirna Bible Society of India gi team amadi Monsang Baptist Church ke luchingba amadi mule singbu ikai khomnaba Nusi sanaba utki Magna hai phong kriba Holy Bible asigi nunggi oiba wafam singsu thamki loinene isorgi mafam dasu thousand binaba niki Assam University Manipuri Students Union AUMSU na saduna when Kanglai Park meets Barak haiba panamda Assam University Silchargi Bipin Chandra Paul Seminar Hall da tarani thoirak suba Manipuri get together come cultural fest bangtokre Thoramatuda Manipur Development Council Government of Assam ki chairperson Mutum Rina Singha Assam University Manipuri Students Union ki president amadi national awardee Kangzarakpam Krishna Mohan amadi HOD Department of Linguistics Assam University Silchar Professor K.S. Jiren Singh na Chief Guest President Amadi Guest of Honor Oina Suryaki Chief Guest ke World Piraduna Mutum Rina Singh Hana Hai Mairoi Odige Matamda Larik Tamna Khunai gi Wakal Khanbiu Larik Hairaga Samas ki Wakal Khanba Ngamdrabadi Larik Tambagi Kanaba Laite Mairoi Odingaida Maitiba Nangle Haiduna Ninghannabi Ganu Hotnababu Leptrabadi Mai Pakani Mairoi Singh na Tungi Punsira Chauna Kunai gi awonba purakani habigi thasaba thamli haina phongdoki loinena AUMSU gi president Kongzrakpam Krishna Mohanna hai Assam amadi Manipur dagi University asida tabliba pumnamakna amata oina matam pumbada mating pangnasi amadi University asida ekhoi gi oiba saktam ama thamnaba honabada pumnamakna mating pangbiu haina phongdoki Kangpopi District ki oina Nipan Lak Suba District Hill Leaders Day amasung miyam gi numit lakleba Mars ki tang kun mari gi ayuk pung mapan tabada Bungte Chiru Community Hall Bungte Chiru Subdivision da pangtoklagadi haina Kangpopi District ki DC Kengu during la IAS na thokpa official notice amana hairi notice asina makha taraduna district asiki SP Divisional Forest Officer CEO HAs ADC Kangpopi SDO BDO Kangpopi District DLO amasung LTM sing tharam asi suksoi soidna yawgadabani aduga miyamna tharakpa application sing makoigi khudong chadaba sing kokhanaba mari linaba department sing official sing arrangement singgadabani hari maru oina CMO Kangpopi na tharam asiga mari lena normal health checkup ki mathakta COVID-19 vaccination gi session ama hapkadabani hari aduga department sing na ngamzabi thakta Prajapiba yaba benefits sing nimit asida pinaba honagadabani hari Sajibugi Noma Panda Manipurgi Chahi Hauba Maitei Mitegi Chairabuna Lakpada Lemdamasida Kundaminariba for Kudingmak Furup Kanglup Singi Marakta Manadaba Amadi Kenaba Wakalon Sing Tadoktuna Amana Amagi Mating Pangladuna Henanusi Chanaba Purapa Oirasano Haina Federation of Civil Society Organization Foxna Yefa Pausal Pirakli Lomi Sinmi Apunba Luf Lausalgi President Mutum Churamani na Chay Karagi Mamangdagi Kabam Chambray Thongi Low Ubagi Zagada Hospital Sagani Haduna Ayaba P. Krabamatunda Mafamadita Hospital Saba How Dabana Maram Oraga Mafabasida Amot Akai Hundofam Orapadaki Anakpada Lariba Kunja Sinda Awaba Am Oide Hana Fondurakli Magna Makatana Hariba Mafamasida Infal East Ki Agricultural Officer Laktuna Ying Silabamatunda Lofam da Yumna Chingba Construction ki thabag ase Revenue Department ki thodang leibana department asiga wari sanagani haiba thamlaki haina so phongdoraki
mutum churamani makha taraduna Jaren thongdagina Chingaren fawda leiba lofom kaya da su construction kaya sathanaba lambi ki thak yoba yona leivak thonbagi thabak chatharakraba matungda mafam kharada wakat kaya lakpadagi leivak amuk kokthoknabasu yaukre hairi Panba Yai Conservation of Paddyland and Wetland Act 2014 की मतों इन्ना मणिपुर गवर्नमेंट ने लौफम सिंगडा हॉस्पिटल शॉपिंग मॉल मल्टी स्टोरी कॉम्प्लेक्स साबा याबकी अयाबा पीखरबनी MSPDCL की मखादा लेरबा सोलर रूफटॉप स्कीम मिनिस्ट्री ने नौना मनीरेदा दा अमुक सिनारख्रे Ministry of Renewable Energy Government of India na solar system dagi mai fangnanaba thorang makhada ihan hanba oina scheme asi Manipur Renewable Energy Development Agency Manireda da 26 kumzali sangani tara tarukta pirakibani scheme asi hokiba jail sangani tara taruk tara taretagi lisangani tara mapan kun faba Manireda na Pairam Labamadong, Nisangani Kunmatoi Kunitoi Foba MSPDCL na Pairabani, MSPDCL na scheme asi Kumang Sausin Bangam Dabadaki Ministry na Amog, Manireda Sinarakibani. Manipur Police ki team Amanas Jet Asida Gari Huran Bagi Tabak Jataba, Gang Kutpu Amagi, Mastermind Yonamio Manga Fare, Makoina Hura Lakba Bolero Ani Fangle Hari, Police na Farabamio Singadudi, Kaina Jay Kuntra Nitoi Apokpa Taipei. Tinga Kunau Senapati, PV Salyo, Jay Kunmatoi Apokpa, Baulisa Tinga Kunau Senapati. Di Lungkomang Haukip Jay Kuntratarit Apokpa, Di Tangsamang Haukip New Bol Sang Churchanpur, BDF Oiba Ke, Saitanglen Jay Kuntramanga Apokpa, Silent Tang Amasung, Ledgolen Kongsai Jay Kunmari Apokpa, Ngamkohau Kongsai, Mwak Kotai Kut Hausina Fungtin Veng Kangpopi the Labani Hari, Police Sagi Fangba Paun High, Taski Tara Taruta Senapati District Police Nagari Huran Bagang Kutpu Amagimi Ani Farabamatong. Ngarang Numidang Info West District Police SP Dr. S. Ibom Jagimiting Makada SDPO Lamfel Rahul Gupta Amasong, Lamsang PS KOC Inspector Sanjoyna Lusingba Tim Amanagari Huran Bagi Mastermind Oiba, Ledgolen Kongsai Ase Fakibani, Mapu Police Wahang Pahang Tawbadam Makata Mioy Sing Ase, Fabangam Kibaga Lunina Makoina Hura Lamba Bolero Aniso Fangbangam Kibani Hari. Zenimsta Laing Duna Lady B, Nupi Samaske Luchingbi, Toksom Ramanigi, Anabagi Fiwa Minister Govindas Kontozam Neng Shinkre, Minister Namahaki Social Media the Tagalagpa Post Amagi Matung Ina, Lusingbi Asina Naduna Lerabaso, Levaki Yaifana Bawari Kaya Sarakpalip Tri Haiki, Lusingbi Asigi Haktangi Fiwa Faganabagi Damak Minister Na Isor the Todjal Niki. Mai Fagi Mikap Toglasi Ekoi Haba Kolau Puduna Chaliba Kongset Ngasi, Bontarapur Boli da Yokre, Ngasi Ayuk Mangolpur, Visantagi Yumdagi Kongchat Hoduna, Mangolpur da Mifam Amapang Toke, Ngasi Faw the Puna kilometers Samatara Manga Mukchat Kre, Puna Ngasi Fawa Kun, Homfutarok Muk Imalongi Pauza Santopangam Kre, Mikap Toglasi Ekoi Haba Kolau Puduna Chaliba Kongchat Asana Manipuri Amasong, Manipuri Muslim ki Imalon Kanbagi Kongtang ni Haina Tampak Mayu Rehan Udina Fongdoke. Mayang Imphal Police Station ki team amana ngarang Mayang Imphal Bangun area dagi drug lalon bamiyoy ama fare hari. Police na fara bamiyoy adugi maming Fundray Mayum Aboy Jay Kunmathoy Apokpa Fundray Mayum Hanchow Mayang Imphal Bangun Maya Lekay dagi ni hari. Police ki paun hai ngarang police team asina patrolling chatpa matamda naha ama amuba machugi registration number haptaba Honda Dayo ama Bangun Sati Kongnang Makong manakta thauduna laki aduga na aduna police lapo ubada yamna chingnaningai Jingnana Nantoktuna Jinaba Honaki Aduga Police na Kulai Tuna Naha Adu Tanaduna Faki Hari Police team na spot verification Chataba Matamda Naha Adu Aboy Kawi Haba Kangbangam Kibaga Lurina Mangodagi plastic packet Macha Nipanda gram Tararong Ogeda Heroin powder Fagat Pangam Ki Hari Tungda Police team Aduna Vangun Maya Lekai Aboygi Mayumda Chatuna Red Ama Chataki Red Aduda Police na drug sing Hablaga Yonaba plastic vial Jama Kuntra Mapan Amasung Sapon Kef Ahangba Sing Fagat Pangam Ki Hari Police na Draga Konana Faraba Aboyki Matakta NDNPS Eki Makada FIR Pandana Makata Legal Action Ki Damak Tabak Sing Lokatpa Haukre Hari Jaliangrong Students Union Delhi ZSUD Ki Anova President Oina
Liangkyu Dinpo Marin Mai Kankibaga Lunina Hokiba Marska Tang Tarani Panda Munirkagi Center da Leba Agafta Orientation Program Galunina First Executive Council Meeting Supang Toki Program Aduda Mathak Tongba Amadi Advisory Board ki members sing Anova Executive members sing Sarugyaki University Grant Commission UGC Delegate Secretary the Government of India Ministry of Education Department of Higher Education ki Under Secretary PK Singh na thamkiba Cherol Amada Hariba Ministry Asida Megi Tang Kuntra Ngapikani Megi Tang Tara Humdoida Jingi Zagasing Oiba Lam Lapna Leiba Digital Connectivity Amade Infrastructure ki Awatpa Leibiki Matung Ina Common University Entrance Test CUET ki exam ase North East ki jagada pangthok na babade Central University of North Eastern Region ki Sikkim University, Rajiv Gandhi University, Manipuri University, Assam University, Tezpur University, Nagaland University, Tripura University, Mizoram University, Nehu Amadi HNBCU Uttarakhand Central University ki affiliated College Singh da admission tawbage yaba pikiba dunatana CUET 2023-24 faba sangtokiba sida UGC na marilena ba authority ka ayaba yauna maram chaba notification ama pibinaba haizarakre makha tabada sanabagi pau pizare All India Football Federation ki meeting makada All Manipur Football Association sinba Dilbung Kamtor Memorial First Under 14 Boys Interclub Tournament ngasi loishinkre Lamlong Thongkong Artificial Turf Ground the Pangtokiba Tournament asigi final match da Poloi FC amadi F4C Academy anina sanaki match asida F4C na Poloi FC bu Panjal ani sino da maitiba pidam duna Dilbung Kamtor Memorial First Under 14 Boys Interclub Tournament ki winner trophy loki Lagliba Tangkuni thoi dagi Khuman Lampak Men Stadium da Pangtokadaba AIFF na siliba Hero Tri Nation International Football Tournament asida ngasigi match asibu yengba lakiba football pamsaba miyoy amana Mami TV da phongdorakpada asigumnaba tournament ama lamdam asida silakpada apenba fawi masana asibu pamsaba haugalakliba naha singi oina su achoba khudong saba amani tawbatabu tournament asida Manipur football gi governing body ama odiba amfabu na thairamba aside pendaba fawi haina phongdoki Manipur gi amphanya leba sigi ene sibu kitang sideline tawra ambibigi mo uja eje koi football lover moina koina masi nungai jadaba penda bikoi aduga tournament asibu bibi ginsin leba koi Manipur football bamdo Manipur gi babuk suru bigidori gasidi masidi yamna koi ge choba great chance ni amasung khawar iban ngalung sigi achoba koi moida tamja honaba achoba dugma fidan mafam oiba choba tournament amna lobjeningi all india football federation ga amphabu sideline taw thambi basimadi sikitang football labara moina koina ngajade adu matungda achoba tournament kya labudasu kogi government asina lamjing biraga khidmai ta pangamnaba summa ama ohenjani yana ina thamja Vishnupur District Cricket Association ki President Dr. Narendra Thoksamna sindina ngarang akhanaba meeting ama ningthokong da pangtokre meeting aduda Vishnupur ki club tara humdoina saru yadana tongan ba warep sing lawpre warep sing adudi Hauzik Leriba Club Sing asi affiliation P Kibagalonina application fee sing so BDCA na konsingani team khudima ki mute ama BDCA executive body ki member oiba club ki member singna practice town ba fil khallaba tungda BDCA ki team na tungan ma mafam singda practice town ba senba BDCA na host oiduna jai khunigi district level cricket event senba asina chingbani aroba damareba pau amhana bizari Chief Minister N. Biren Singh na Madhya Pradesh State chatkadaba NITZ item lamthakre. Chief Minister N. Biren na chair toba meeting na minor education na paikaliba project sing review tokre. ZZM gi makada sugnu AC da paikaliba water supply scheme sing MLA ke Ranjit na yingsin kre.
Mahiroi Loop Singna Manipur da NRC Chana Hello Population Commission Linkat Piu Haina Home Affairs Minister Amit Shah da memorandum Bisinkre. Ukrulgi Fali Village da Cultural Luto Fanit Festival Haudokre. Mami TV ki Manipuri Prime Time News matang sa daloy sa riming tabriba singbu amuka hanna John MAIBAM na krumjari. Admission open. Singzamai Supermarket Labor Smart Tutorial Center da Bosem, Kosem Amadi CVSC gi Class 9 digi 12 fawagi Arts Samadi Science Stream gi oina Foundation Course tamnabagi khudong jaba pizari loinena Medical Engineering Amadi NDA gi course tamnabagi khudong jaba su pizari mafam asida experience lereba oja singna takpi tambigani arapada leiba mahairoi singidamak hostel amadi van service ki khudong jaba su pizari lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da